Hello Manipur tabiriba singbu ahanba maktada taram nokchari ngasi irai numit hakselgi oina lokachari behiramasi kidney gi anaba sing amadi mukhoidagi ngakthoknaba pambai sing upaising gi matangdani hiramasi gi matangda studio da ngasi lengsin biriba expert na Department of Nephrology RIMS ki head oina lebiriba Dr. Takhellambam Brojen Dr. na chillaba matam kaitok biduna lekbirakpagi damak thagatchari taram nokchari Kuigi Thorum Sigi the Makta studio gi telephone hang doctor na thamjare 2450098 season Naviraga kidney gi anaba singi matang the khangbining basing adagi masidagi kamdong ngakthok adagi haibagi matang su khangbi bayagani ahan bahok dokchabo oina kuigi kidney gi anaba singsi kari kari oina aikoini yengba yabagi doctor amta takpiyo kidney gi anaba se aikoina makanani thona khai doctor bayai amadi medical renal disease haiba sidana aikoina nephrologist na yengba aduga amana surgical kidney diseases masidana aikoina urologist na yenge maroina adu koigi medical renal disease singsida aikoina kidney failure makalani acute kidney failure chronic kidney failure adagi kidney failure bakhatana tana koina urine da infection to by UTI adagi urine da protein leak oirakpa urinary tract infection adagi aikoigi ima punung dagi yorokpa kidney ki anaba sing cystic disease haibana singba makal sing aduga atopa aikoigi systemic disease lairiba diabetes adagi BP mokoi sing asina kidney da solokpa asigumba sing asisu aikoigi medical renal disease gi makhan manung da chali do aikoigi kidney se maroina part yami makhoi sing asida lairiba se igi utong khara lai igi utong da yarokpa disease khara koi vasculitis kana haiba adagi aikoigi filter with tawriba akoina chagi thakiba singa si e da changraga moina filter tawriba portion amaga lai koi glomerulus kana haiba glomerulus si the disease involved tawba aduna glomerular disease haidana makhan sumaina su amu medical renal disease sida amu khaidore aduga surgical renal disease ki part sidana akoina anambana urine gi tract sinda obstruction laiba for example stone gumba lairakpa or natragana halwaraga prostate chokthorupdagi oiba or natragana kidney gi tumor oirakpa or natraga urinary bladder da tumor gumba lakpa mokoi singa sigi maramda moi singa maram oiduna horopa disease singa sina surgical renal disease ki makhachana akoina khaidokjai ahoi ahanba phone call kalokachari takpiu hello Manipur ni Hello, I told you about Harakandigi, Makatama Nova. Ahoi, thank you. I know something keep me mark for the Tabakamba, the Karimanaka, my Narino Hazma. And it's Badana, Ragati, Kyoto, Bosipalita, Queen is that how high in the Tazaba. They are over then, Hangelina, Hajanina, Sabbath, Kaljaga Naro, the guest. Naragana Kari Saba Sapa, Yan Kitchen, the Pum the Kangin Bodo. Hoi, funny, or from Mahum Kang Bining Bunny. Can you give Yaki and be Ravagi, question Yame? Maruina Hobdelu, Maruina Codes, a coin some Karamina Hore Horopum, Manahang Birace, Maruina Horopum Yame, a coina, even. Aikoigi genetically aikoigi hakchang is predisposed to kidney the nagalu haiba e makalam oiramaba adu isu madu jo horopam amani genetic oiba aduna aikoina family history da kidney disease gi anaba leiraba adu ida de aikoi risk amani risk gi makha pole aduga atopana yamna common oiribsina diabetes leiraba masi ju risk factor amani aikoina diabetes leitar di ngakthoknabagi upai se yam toina doctor unabam darkar masi gi parsina aikoi kidang ngahalega amuk discuss tawrasu ko adagi blood pressure na naraba hypertension tawbami moisi kidney da narakpa yabagi achowa factor amani adagi amuk polycystic kidney disease haidana aikoina kidney da ising hanba macha hanba ama ani hanba di kaisu kaide adubu yamna hanjalaba aduga nakan animakta kidney animakta ju ising hanba akoina cyst form tawba ko mokoi singa si kidney gi kona tungda kidney da fail oirakpa yabagi kano mani factor mani adagi akoina angang moring ga UTI toba ising mari urinary tract infection koi especially angang chahi mari mangaga suba or natraga piba angang sing especially nupi macha gumba sida hek laihok toba ising chapada nuai taba adagi
ꯄꯥꯟꯊꯣꯛꯄ ꯀꯥꯟꯗ ꯀꯞꯄꯒꯨꯝꯕ ꯁꯨꯝꯕ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯄꯨꯛ ꯃꯇꯥꯏ ꯆꯪꯈꯤꯕꯅꯦꯕ ꯃꯥꯒꯤ urinary tract-ꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯒ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡ ꯌꯥꯝ ꯇꯣꯏꯅ ꯂꯩꯒꯟꯕ ꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯀꯣꯟꯅ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄ ꯑꯣꯔ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯁꯤꯡꯒꯜ ꯀꯤꯗꯅꯤ ꯑꯣꯏꯅ ꯌꯥꯎꯔꯛꯄ ꯀꯤꯗꯅꯤꯁꯤ ꯃꯤꯑꯣꯏꯕꯗ ꯑꯅꯤꯅꯤ ꯏꯁꯣꯔꯅ ꯄꯤꯔꯛꯏꯁꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯀꯅꯥꯒꯨꯝꯕꯗ ꯁꯤꯡꯒꯜ ꯈꯛ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯋꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯨꯡꯗ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯍꯥꯏ ꯔꯤꯛꯁ ꯒ꯭ꯔꯨꯞꯇ ꯆꯤꯡꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯤꯗꯅꯤꯁꯦ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯅꯥꯀꯟ ꯅꯥꯝꯃ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯦꯐ꯭ꯔꯦꯛꯇꯣꯃꯤ ꯇꯧꯈꯤꯕ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯝꯍꯧꯕ ꯁꯣꯂꯤꯇꯔꯤ ꯀꯤꯗꯅꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯤꯗꯅꯤꯗ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯗꯒꯤ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯪꯕꯤꯔꯛꯄꯗ ꯀꯔꯤ ꯀꯔꯤ ꯆꯥꯕꯗꯒꯤ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯁ꯭ꯃꯣꯀꯤꯡ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯑꯗꯨ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯇꯣꯕꯦꯀꯣ ꯄ꯭ꯔꯗꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯆꯥꯕꯗ ꯍꯤꯗꯥꯛ ꯃꯅꯥ ꯌꯥꯎꯕꯁꯤꯡꯁꯦ ꯇꯥꯂꯞꯀꯨꯝꯕ ꯆꯥꯔꯤꯕꯁꯤꯡ ꯀꯨꯏꯅ ꯆꯥꯁꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯁꯦ ꯀꯦꯟꯁꯔ ꯊꯣꯛꯄꯗ ꯅꯠꯇꯅ ꯀꯤꯗꯅꯤꯗꯁꯨ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯔꯤꯛꯁ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯅꯤꯃꯦꯜ ꯐꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥ ꯌꯥꯝꯅ ꯆꯥꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯨꯡꯗ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯃꯈꯣꯏꯅ ꯁꯥ ꯉꯥ ꯆꯥꯕꯁꯤꯅ ꯁꯣꯛꯍꯜꯂꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯃꯜꯇꯤꯄꯜ ꯐꯦꯛꯇꯔꯅꯤ ꯂꯤꯄꯤꯠ ꯍꯦꯟꯀꯠꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜꯒꯤ ꯁꯔꯨꯛꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯒꯤ ꯎꯇꯣꯡꯁꯦ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯅ ꯀꯤꯗꯅꯤꯒꯤ ꯏꯒꯤ ꯎꯇꯣꯡ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯅ ꯀꯤꯗꯅꯤ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯨꯛ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯚꯔ ꯗ ꯀꯥꯎꯟꯇꯔ ꯗ꯭ꯔꯛ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯗꯅ ꯍꯤꯗꯥꯛ ꯆꯤꯛꯄ ꯅꯥꯕꯒꯤ ꯍꯤꯗꯥꯛꯀꯨꯝꯕ ꯑꯗꯒꯤ ꯏꯚꯟ BPꯒꯤ ꯍꯤꯗꯥꯛꯇꯁꯨ ꯑꯩꯈꯣꯏꯒꯤ나 ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯥꯔꯗꯤ ꯀꯝꯕꯤꯅꯦꯁꯟꯗꯒ ꯆꯥꯁꯟꯕꯗ ꯀꯤꯗꯅꯤ ꯍꯦꯛ ꯁꯣꯛꯄ ꯀꯥꯡꯕꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯣꯛꯄ ꯀꯥꯡꯕꯨꯁꯨ ꯇꯥꯟꯅꯗꯅ ꯆꯥꯕꯁꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯑꯗꯒꯤ ꯃꯍꯥꯛꯅ ꯑꯃ ꯍꯪꯕꯤꯕꯗ ꯔꯤꯚꯔꯁꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯁꯣꯛꯈ꯭ꯔꯕꯗꯣ ꯑꯃꯨꯛ ꯍꯟꯕ꯭ꯔꯥ ꯍꯟꯗꯕ꯭ꯔꯥ ꯃꯁꯤꯗꯤ ꯀꯤꯗꯅꯤꯒꯤ ꯑꯁꯣꯛꯄꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯩꯈꯣꯏꯅ ꯑꯦꯀ꯭ꯌꯨꯠ ꯔꯦꯅꯦꯜ ꯐꯦꯂꯔ ꯍꯥꯏꯕꯁꯤ ꯑꯣꯏꯔꯕꯗꯤ ꯑꯦꯀ꯭ꯌꯨꯠ ꯔꯦꯅꯦꯜ ꯐꯦꯂꯔ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯁꯣꯛꯈꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥꯒꯨꯝꯕ ꯇꯧꯕ ꯑꯣꯕ ꯐꯥꯏꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯛ ꯑꯄꯟ ꯂꯩꯕꯗꯒꯤ ꯏ ꯍꯥꯗꯈꯤꯕ ꯈꯨꯗꯛꯇ ꯁꯣꯛꯂꯛꯄꯗꯣ ꯑꯗꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕꯗ ꯏ ꯌꯥꯝꯅ ꯍꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯗꯤ ꯔꯤꯚꯔꯁꯤꯕꯜ ꯇꯧꯕ ꯑꯣꯏ ꯑꯗꯨꯒ ꯑꯃꯅ ꯀ꯭ꯔꯣꯅꯤꯛ ꯀꯤꯗꯅꯤ ꯗꯤꯖꯤꯖ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯨꯝ ꯅꯥꯁꯤꯜꯂꯕ ꯇꯞꯅ ꯅꯥꯔꯛꯄ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕ BPꯒꯨꯝꯕ ꯂꯩꯕ ꯃꯣꯏꯁꯤꯡꯗ ꯅꯥꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯀ꯭ꯔꯣꯅꯤꯛꯀꯤ ꯁ꯭ꯇꯦꯖꯗ ꯌꯧꯒꯗꯤ ꯔꯤꯚꯔꯁꯤꯕꯜ ꯑꯣꯏꯗꯦ ꯃꯁꯤꯐꯥꯎ ꯍꯣꯏ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯦ ꯃꯊꯪꯒꯤ ꯐꯣꯟ ꯀꯣꯜ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯖꯔꯤꯕ ꯌꯨꯔꯦꯝꯕꯝꯗꯒꯤ ꯑꯕꯖꯦ ꯀꯨꯜꯕꯤ ꯁꯥꯔ ꯑꯍꯣꯏ ꯇꯥꯛꯄꯤꯌꯨ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯀꯤꯗꯅꯤ ꯑꯅꯤ ꯑꯣꯏꯕꯒꯤ ꯃꯅꯨꯡꯗ ꯑꯃ ꯐꯦꯜ ꯑꯣꯏꯔꯒ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯀꯤꯗꯅꯤ ꯅꯥꯝꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯃꯇꯪ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯈꯪꯖꯅꯤꯡꯕ ꯃꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨ ꯃꯤꯑꯣꯏꯕꯒꯤ ꯀꯤꯗꯅꯤꯁꯤ ꯑꯅꯤꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯗ ꯏꯁꯣꯔꯅ ꯑꯃꯈꯛꯇꯪ ꯄꯤꯔꯛꯄꯁꯨ ꯌꯥꯎꯏ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯔꯤꯛꯁ ꯐꯦꯛꯇꯔ ꯑꯃꯗꯤ ꯐꯦꯛꯇꯔꯅꯤ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯇꯨꯡꯗ ꯑꯗꯨꯕꯨ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯅꯥꯝꯃ ꯄꯥꯜꯂꯛꯄꯒ ꯑꯅꯤ ꯄꯥꯜꯂꯛꯄꯒꯨꯝꯕꯅꯦꯕ ꯃꯤꯅ ꯈꯤꯇꯪ ꯏꯜꯂꯛꯄꯗ ꯇꯨꯕ ꯌꯥꯕ ꯑꯃꯈꯛ ꯄꯥꯜꯂꯒꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯤꯗꯅꯤꯁꯦ ꯑꯃꯈꯛꯇꯪ ꯉꯥꯏꯍꯧꯔꯗꯤ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯇꯥꯏ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯆꯤꯛꯄ ꯅꯥꯕ ꯍꯤꯗꯥꯛꯀꯨꯝꯕ ꯆꯥꯗꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯤꯡꯁꯦ ꯑꯗꯨꯒ ꯀꯤꯗꯅꯤꯁꯤ ꯑꯃ ꯅꯥꯕꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯥꯏ ꯆꯥꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯂꯩꯕꯗꯒꯤ ꯀꯤꯗꯅꯤ ꯅꯥꯀꯟ ꯅꯥꯝꯃꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯗ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥꯗꯨ ꯂꯥꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯂꯥꯟꯁꯤꯜꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯂꯧꯊꯣꯛꯈꯤꯕ ꯑꯅꯥꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯨꯡꯈꯛ ꯂꯩꯔꯝꯕꯗꯒꯤ ꯇꯧꯔꯗꯤ ꯑꯇꯣꯞꯄꯗ ꯂꯥꯟꯁꯤꯟꯕꯒꯤ ꯂꯥꯟꯁꯤꯜꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯏ ꯆꯥꯁꯟꯕ ꯀꯩꯗꯧꯕꯗꯁꯨ ꯊꯣꯏꯅ ꯂꯥꯟꯁꯤꯟꯅꯗꯦ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯍꯣꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯩ ꯀꯩꯕꯤꯂꯝꯖꯥꯎꯗꯒꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ BPꯁꯦ ꯋꯥꯡꯈꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯋꯥꯡꯈꯠꯂꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯆꯥꯔꯒ ꯅꯣꯔꯃꯦꯜ ꯊꯝꯃꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯁꯤꯒꯤ ꯄ꯭ꯔꯦꯁꯔ ꯃꯁꯤꯒꯤ ꯃꯥꯒꯤ ꯔꯤꯑꯦꯛꯁꯟ ꯑꯣꯏꯅ ꯀꯤꯗꯅꯤꯗ ꯀꯩꯒꯨꯝꯕ ꯁꯥꯐꯨ ꯈꯔꯗꯤ ꯂꯩꯍꯧꯒꯗ꯭ꯔꯥ ꯃꯁꯤ ꯁꯣꯛꯀꯗ꯭ꯔꯥ ꯇꯨꯡ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯈꯔ ꯂꯩ ꯍꯣꯏ ꯑꯗꯨꯒ BPꯒ ꯍꯧꯖꯤꯛꯀꯤ ꯀꯤꯗꯅꯤ ꯁꯣꯛꯄꯁꯤꯒꯤ ꯃꯇꯥꯡꯗꯅꯦꯕ ꯈꯪꯕꯤꯅꯤꯡꯉꯤꯁꯦꯀꯣ BPꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯔꯝꯃꯦ ꯍꯤꯗꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯀꯤꯗꯅꯤꯁꯦ ꯑꯃ ꯅꯥꯕꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯗ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥꯗꯨ ꯂꯥꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯂꯥꯟꯁꯤꯜꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯂꯧꯊꯣꯛꯈꯤꯕ ꯑꯅꯥꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯤꯗꯅꯤꯗ ꯁꯣꯛꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯃꯁꯤ ꯌꯥꯝ ꯊꯣꯏꯅ ꯁꯣꯛꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯕꯤꯄꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯗ꯭ꯔꯒꯅꯤ ꯁꯣꯛꯇꯣꯏꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯄꯤꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯂꯩ ꯕꯤꯄꯤꯒꯤꯁꯤꯁꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯝꯃꯒ ꯌꯥꯝꯅ ꯑꯣꯞꯇꯤꯃꯝ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯦ ꯕꯤꯄꯤꯒꯤ ꯇꯥꯔꯒꯦꯠꯁꯤ 130/80ꯒꯤ ꯃꯈꯥꯗ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯕꯦꯁ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯃꯝ ꯂꯦꯚꯦꯜ ꯑꯣꯐ ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯅ ꯂꯧꯖꯩ ꯁꯨꯃꯥꯏꯅ ꯂꯩ ꯇꯥꯔꯗꯤ ꯇꯨꯡꯗ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯕꯤꯄꯤꯒꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯀꯤꯗꯅꯤ ꯁꯣꯛꯏ ꯀꯨꯏꯅ ꯆꯥꯁꯤꯜꯂꯗꯤ ꯁꯣꯛꯑꯦꯒ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃꯅꯤ ꯑꯗꯨꯅ ꯕꯤꯄꯤꯒꯤ ꯍꯤꯗꯥꯛ ꯆꯥꯕꯤꯌꯨ ꯆꯥꯡ ナꯏꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯒꯤꯗꯃꯛꯇꯗ ꯑꯗꯨ ꯈꯛꯇꯗ ꯑꯗꯣꯝꯒꯤ ꯀꯤꯗꯅꯤꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯊꯝꯕ ꯉꯝꯕꯤꯒꯅꯤ ꯍꯣꯏ ꯕꯤꯄꯤꯒꯤ ꯍꯤꯗꯥꯛ ꯆꯥꯕꯅ ꯀꯤꯗꯅꯤꯗ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯗꯅ ꯕꯤꯄꯤꯗꯨ ꯁꯨꯝ ꯋꯥꯡꯈꯠꯇꯅ ꯊꯝꯃꯒꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯛꯀꯗꯕꯅꯤ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ 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 ꯇꯥꯛꯄꯤꯌꯨ ꯑꯩ ꯇꯧꯖꯩꯁꯦ ꯀꯣꯏꯉꯩ ꯒꯧꯔꯤꯅꯦꯕ ꯒꯧꯔꯤ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯀꯤꯗꯅꯤ ꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯊꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯀꯥ ꯅꯨꯡ ꯀꯩꯀꯩ ꯌꯥꯎꯕꯗ ꯑꯗꯒꯤ ꯉꯥ ꯃꯔꯨ ꯀꯩꯀꯩ ꯌꯥꯎꯕꯗ ꯑꯗꯨꯝ ꯁꯤꯒꯨꯝꯕꯅ ꯁꯣꯛꯄꯗ ꯂꯩꯕ꯭ꯔꯥꯅ ꯍꯪꯖꯅꯤꯡꯕ ꯁꯨꯝꯕꯗꯤ ꯊꯣꯏꯅ ꯌꯥꯝ ꯀꯟꯅ ꯃꯔꯤ ꯉꯥ ꯃꯔꯨ ꯂꯩꯅꯒꯗꯧꯕ ꯌꯥꯎꯈꯤꯕ ꯃꯥꯟꯗ꯭ꯔꯦ ꯀꯩꯗꯧꯕ ꯗꯣꯛꯇꯔꯅꯁꯨ ꯁꯨꯝꯕꯗꯗꯤ ꯊꯣꯏꯅ ꯍꯥꯏꯕꯤꯔꯦ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯇꯗꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯤꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯔꯦꯗ ꯃꯤꯠꯀꯨꯝꯕ ꯑꯗꯒꯤ ꯉꯥ ꯁꯨꯝꯕ ꯌꯥꯝ ꯆꯥꯕꯁꯤ ꯏꯁꯄꯤꯁꯦꯜꯂꯤ ꯀꯣꯟꯅ ꯌꯨꯔꯤꯛ ꯑꯦꯁꯤഡ് ꯁ꯭ꯇꯣꯟꯒꯨꯝꯕ ꯐꯣꯝ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯉꯥ ꯃꯔꯨ ꯌꯥꯎꯈꯤꯕ ꯈꯣꯠꯄꯅꯗꯤ ꯊꯣꯏꯅ ꯇꯧꯗꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯗ ꯆꯪꯉꯒ ꯍꯣꯔꯦꯟꯒꯤ ꯍꯛꯆꯥꯡꯗꯨ ꯆꯥꯕ ꯇꯨꯝꯕꯒꯤ ꯃꯦꯇꯥꯕꯣꯂꯤꯖꯝꯗ ꯆꯠꯈꯤꯒꯗꯧꯅꯤꯅ ꯄ꯭ꯔꯣꯇꯤꯟꯗꯣ ꯑꯗꯨꯏꯗꯨꯅ ꯌꯨꯔꯤꯛ ꯑꯦꯁꯤഡ് ꯐꯣꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯛꯖꯥꯂꯦꯠ ꯏꯚꯟ ꯑꯗꯩ ꯌꯨꯔꯤꯛ ꯑꯦꯁꯤഡ് ꯁ꯭ꯇꯣꯟꯁꯤꯡꯁꯤ ꯃꯔꯛꯁꯤꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗꯒꯤ ꯀꯤꯗꯅꯤꯒꯤ ꯌꯥꯝꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯦ ꯗꯣꯛꯇꯔꯅ ꯀꯣꯂꯔꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯔꯦ ꯀꯤꯗꯅꯤꯒꯤ ꯃꯥꯒꯤ ꯃꯊꯧꯁꯦ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯀꯌꯥꯠꯁꯤꯡꯁꯤ ꯍꯥꯔꯠꯀꯤ ꯃꯊꯧ ꯇꯣꯉꯥꯟꯅ ꯂꯩ ꯂꯤꯚꯔꯒꯤ ꯃꯊꯧ ꯇꯣꯉꯥꯟꯅ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯤꯗꯅꯤꯒꯤ ꯃꯊꯧꯁꯤꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯈꯤꯇꯪ ꯇꯥꯛꯄꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯒꯤ ꯃꯊꯧꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯤꯇꯪ ꯃꯔꯨꯑꯣꯏꯕ ꯈꯤꯇꯪ ꯂꯧꯈꯠꯆꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯍꯥꯟꯕꯗ ꯀꯤꯗꯅꯤꯁꯤꯅ ꯑꯩꯈꯣꯏꯅ ꯌꯨꯡ ꯍꯥꯏꯇꯥꯔꯦ ꯌꯨꯔꯤꯟ ꯐꯣꯝ ꯇꯧꯕ ꯌꯨꯔꯤꯟ ꯐꯣꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯌꯥꯎꯔꯤꯕꯗ ꯆꯥꯕꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯒ ꯀꯥꯟꯅꯍꯧꯕꯅ ꯂꯧꯁꯤꯜꯍꯧꯔꯒ ꯀꯥꯟꯅꯗꯕꯅ ꯃꯄꯥꯟꯗ ꯊꯣꯛꯄꯁꯦ ꯃꯁꯤ ꯌꯨꯔꯤꯟ ꯐꯣꯔꯃꯦꯁꯟꯅꯤ ꯑꯩꯈꯣꯏꯅ ꯀꯤꯗꯅꯤꯁꯤꯅ ꯅꯣꯡꯃꯗ ꯇꯧꯔꯤꯁꯤ ꯃꯥꯅ 180 ꯂꯤꯇꯔ 180 ꯂꯤꯇꯔꯁꯤ ꯐꯤꯜꯇꯔ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯑꯗꯨ ꯐꯤꯜꯇꯔꯁꯤ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯊꯥꯗꯣꯔꯛꯏꯕꯁꯤꯗꯤ ꯌꯨꯡꯁꯤ ꯂꯤꯇꯔ 1.5ꯗꯒꯤꯅ 2 ꯃꯦꯛꯁꯤꯃꯝꯗ 3 ꯑꯗꯨꯋꯥꯏꯃꯨꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯌꯨꯔꯤꯟ ꯐꯣꯝ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯗꯒꯤ ꯀꯥꯟꯅꯗꯕ ꯄꯣꯠꯁꯤꯡ ꯂꯧꯊꯣꯛꯄꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯤꯗꯅꯤꯒꯤ ꯐꯪꯁꯟ ꯑꯃꯅꯤ ꯑꯗꯒꯤ ꯀꯤꯗꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ RBC ꯍꯤꯃꯣꯒ꯭ꯂꯣꯕꯤꯟ ꯁꯨꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ organ amani ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯗꯒꯤ ꯏꯔꯤꯊ꯭ꯔꯣꯄꯣꯏꯇꯤꯟ ꯑꯅ ꯍꯣꯔꯃꯣꯟ ꯑꯃ ꯊꯥꯗꯣꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯁꯤꯒꯤ ꯃꯦꯆꯤꯌꯣꯔ ꯑꯣꯏꯁꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯀꯩꯅꯣ ꯃꯁꯛ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯀꯤꯗꯅꯤꯁꯤ ꯐꯦꯜ ꯑꯣꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯤꯌꯥ ꯑꯣꯏꯕ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯁꯤ ꯍꯦꯛ ꯅꯦꯝꯊꯔꯛꯄ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ pH ꯍꯥꯏꯇꯥꯔꯦ ꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯟꯕꯒꯤ ꯆꯥꯡ ꯑꯗꯨꯒ ꯑꯌꯥꯛꯄꯒꯤ ꯆꯥꯡ pH ꯆꯥꯡ ꯆꯥꯅ ꯊꯝꯅꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ organ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯕ꯭ꯂꯗꯁꯤ pH ꯌꯥꯝꯅ ꯅꯦꯝꯊꯗ꯭ꯔꯗꯤ acidotic ꯑꯅ ꯀꯧꯏ ꯑꯗꯨꯅ ꯍꯥꯔꯠꯀꯁꯤ ꯃꯊꯟꯇ ꯍꯦꯟꯅ ꯂꯦꯞꯊꯣꯛꯄ ꯑꯗꯨꯅ pH ꯃꯥꯒꯤ ꯇꯥꯏꯠ ꯔꯦꯟꯖꯗ ꯊꯝꯕꯁꯤ ꯀꯤꯗꯅꯤꯒꯤ ꯃꯊꯧꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯔꯤꯒꯨꯂꯦꯠ ꯇꯧꯕ BP ꯋꯥꯡꯈꯠꯄ ꯑꯗꯩ BPꯁꯤ ꯌꯥꯝꯅ ꯅꯦꯝꯊꯈ꯭ꯔꯒꯅ ꯀꯤꯗꯅꯤꯁꯤꯅ ꯃꯥꯅ ꯏꯁꯤꯡꯁꯤ ꯌꯨꯔꯤꯟꯁꯤ ꯍꯦꯟꯅ ꯆꯨꯞꯁꯜꯍꯧꯔꯒ BPꯁꯤ ꯋꯥꯡꯈꯠꯍꯟꯅꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯝꯕ ꯕꯣꯟ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯗꯅꯤꯒꯤ ꯐꯪꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯔꯤꯟꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕꯗ ꯌꯥꯎꯕ ꯀꯦꯜꯁꯤꯌꯝꯒꯨꯝꯕꯁꯤ ꯑꯦꯕꯖꯣꯔꯕ ꯇꯧꯔꯒ ꯁꯔꯨ ꯁꯌꯥꯡꯁꯤ ꯐꯖꯅ ꯀꯟꯅ ꯊꯝꯃꯤꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯆꯥꯡꯁꯤꯁꯨ ꯀꯤꯗꯅꯤꯅ ꯔꯤꯒꯨꯂꯦꯠ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯂꯤꯇꯔ 5 ꯊꯛꯆꯜꯂꯦꯅ ꯍꯦꯛꯇ ꯀꯩꯅꯣꯁꯤ ꯏꯁꯤꯡ ꯂꯤꯇꯔ 5ꯁꯤꯃꯛ ꯍꯛꯆꯥꯡꯗ ꯂꯩꯍꯟꯗꯦꯕ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯏꯁꯤꯡꯁꯤ ꯌꯥꯝ ꯊꯛꯆꯜꯂꯗꯤ ꯑꯃꯨꯛ ꯌꯨꯔꯤꯟꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯊꯣꯛꯍꯜꯂꯒ ꯐꯪꯁꯟ ꯀꯟꯁꯇꯦꯟ ꯑꯣꯏꯅ ꯊꯝꯃꯤ ꯑꯗꯨ ꯀꯟꯁꯇꯦꯟ ꯑꯣꯏꯅ ꯊꯝꯕꯒꯤ ꯐꯪꯁꯟ ꯑꯁꯤ ꯃꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤ ꯍꯦꯟꯖꯜꯂꯒ
ꯐꯨꯡꯀꯠꯂꯒ ꯁꯣꯔ ꯐꯨꯡꯀꯠꯂ ꯁꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯜꯃꯣꯅꯔꯤ ꯏꯗꯤꯃꯥꯒꯥꯅ ꯍꯥꯏꯄꯔꯕꯣꯂꯨꯃꯤꯌꯥ ꯇꯧꯕ ꯀꯧꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯐꯪꯁꯟꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯈꯔꯅꯤ ꯃꯁꯤꯁꯤꯡ ꯑꯁꯤꯅ ꯍꯣꯏ ꯐꯣꯟ ꯀꯣꯜ ꯑꯃꯒ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯑꯩ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯆꯣꯡꯊꯥꯝꯕꯤ ꯑꯃ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯩ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯤꯗꯅꯤ ꯁꯣꯛꯑꯝꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯂꯥꯏꯑꯣꯡꯁꯤ ꯀꯔꯝ ꯃꯑꯣꯡꯗ ꯎꯠꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯁꯦ ꯑꯩꯁꯦ ꯁꯣꯛꯑꯝꯕ ꯌꯥꯔꯦꯅ ꯏꯆꯝ ꯆꯝꯅ ꯁꯦꯜ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯌꯥꯕꯁꯤꯗ ꯀꯤꯗꯅꯤ ꯐꯪꯁꯟ ꯇꯦꯁ TFTꯁꯦ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯀꯨꯞꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯉꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯦꯁ ꯃꯈꯜ ꯃꯃꯤꯡꯗꯨꯃ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃ ꯑꯞ ꯇꯨ ꯗꯦꯠ ꯑꯃ ꯇꯥꯛꯄꯤꯔꯝꯃꯣ ꯁꯥꯔ ꯐꯅꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯗꯣꯛꯇꯔꯗꯒꯤ ꯇꯥꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯤꯗꯅꯤꯁꯤ ꯁꯣꯛꯂꯛꯑꯕ꯭ꯔꯥ ꯁꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯅꯕꯒꯤ ꯎꯄꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯅꯤꯛ ꯀꯤꯗꯅꯤ ꯗꯤꯖꯤꯖ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯞꯅ ꯁꯣꯛꯆꯟꯕ ꯑꯅꯥꯕ ꯃꯈꯜ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯑꯅꯝꯕ ꯈꯪꯉꯤ ꯑꯗꯨꯒ ꯁꯣꯛꯆꯜꯂꯀꯥꯟꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯦꯀ꯭ꯌꯨꯠ ꯀꯤꯗꯅꯤ ꯐꯦꯂꯤꯌꯔ ꯍꯥꯏꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯪꯉꯤ ꯑꯦꯀ꯭ꯌꯨꯠ ꯀꯤꯗꯅꯤ ꯐꯦꯂꯤꯌꯔꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯗꯤꯖꯤꯖ ꯍꯥꯏꯇꯥꯔꯦ ꯃꯥꯕꯨ ꯊꯣꯛꯍꯜꯂꯤꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯊꯕꯒꯨꯝꯕ ꯀꯩꯗꯧꯒꯨꯝꯕ ꯁꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏ ꯈꯪꯍꯥ ꯍꯥꯗꯕ ꯁꯨꯝꯕꯁꯤꯗ ꯑꯣꯏꯅ ꯇꯧꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅꯁꯨ ꯑꯅꯝꯕ ꯃꯇꯝꯗ ꯀꯤꯗꯅꯤ ꯐꯪꯁꯟ ꯇꯦꯁꯀꯨꯝꯕ ꯇꯧꯋꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯦꯛꯇ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯤꯝꯇꯣꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯡ ꯃꯄꯥꯟ ꯊꯣꯛꯄ ꯍꯟꯊꯔꯛꯄꯒꯨꯝꯕ ꯑꯦꯀ꯭ꯌꯨꯠꯀꯤꯅꯤ ꯑꯩꯅ ꯍꯥꯏꯖꯩꯁꯤꯀꯣ ꯃꯄꯥꯟ ꯊꯣꯛꯄ ꯍꯟꯊꯔꯛꯀꯅꯤ ꯑꯗꯒꯤ ꯈꯣꯡ ꯈꯨꯠ ꯄꯣꯝꯈꯠꯂꯛꯄ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩꯅꯦ ꯗꯣꯛꯇꯔ ꯃꯥꯏ ꯃꯤꯠꯀꯁꯦ ꯄꯣꯝꯈꯠꯄ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯤ ꯖꯣꯏꯟꯁꯤꯡꯁꯦ ꯇꯥꯡꯁꯤꯡꯁꯦ ꯄꯣꯝꯈꯠꯄꯒꯨꯝꯕꯁꯨ ꯎꯁꯦ ꯃꯥꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯑꯣꯅꯤꯡꯕ ꯈꯣꯠꯄ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯌꯨꯔꯤꯌꯥ ꯀ꯭ꯔꯦꯇꯤꯟꯁꯤ ꯍꯦꯟꯀꯠꯂꯀꯥꯟꯁꯤꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯠꯁꯜꯂꯛꯄ ꯑꯩꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯥꯒꯤ ꯑꯦꯁꯤഡ് ꯕꯦꯖꯁꯤ ꯀꯤꯗꯅꯤꯅ ꯃꯦꯟꯇꯦꯟ ꯇꯧꯕꯅꯤꯅ ꯀꯤꯗꯅꯤ ꯐꯪꯁꯟꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯑꯦꯁꯤꯗꯤꯇꯤꯛ ꯌꯥꯝꯅ ꯑꯣꯏꯔꯕ ꯀꯥꯟꯁꯦ ꯑꯦꯁꯤꯗꯣꯇꯤꯛ ꯑꯣꯏꯕ ꯀꯥꯟꯁꯤꯗꯗꯤ pH ꯚꯦꯂ꯭ꯌꯨ ꯑꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯕꯗꯣ ꯍꯟꯊꯔꯀꯥꯟꯗ ꯑꯦꯁꯤꯗꯤꯛ ꯑꯣꯏꯔꯀꯥꯟꯗ ꯁꯣꯔ ꯍꯣꯟꯕꯁꯤ ꯋꯥꯔꯛꯑꯅꯤ ꯑꯗꯒꯤ ꯍꯥꯔꯠꯀꯁꯤ ꯃꯥꯒꯤ ꯃꯤꯍꯨꯟꯒꯁꯤ ꯆꯥꯡ ꯅꯥꯏꯔꯛꯇꯕ ꯁꯨꯝꯕꯁꯤꯡ ꯑꯁꯤ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯤꯃ ꯂꯩꯖꯔꯦ ꯑꯦꯀ꯭ꯌꯨꯠꯀꯤꯗꯀꯣ ꯑꯗꯒꯤ ꯀ꯭ꯔꯣꯅꯤꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯀꯥꯟꯗ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯅꯤꯛ ꯀꯥꯡꯕꯨꯁꯤꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯁꯦ ꯃꯥꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯂꯩꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯑꯣꯏꯔꯛꯄ ꯌꯥꯕ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯅꯤꯛ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯉꯁꯤ ꯅꯥꯗꯣꯏ ꯇꯥꯔꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5 ꯑꯃ 10 ꯃꯅꯨꯡꯗ ꯁꯝꯇꯥꯏꯝꯁ ꯑꯣꯀꯦꯖꯅꯦꯜꯂꯤ ꯃꯥꯏ ꯃꯤꯠ ꯍꯦꯛ ꯄꯣꯝꯈꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯍꯦꯛ ꯐꯖꯈꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯍꯧꯗꯅ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟꯁꯇꯨ ꯄꯤꯔꯨꯗꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯅꯤꯛ ꯀꯤꯗꯅꯤ ꯗꯤꯖꯤꯖꯗ ꯀ꯭ꯔꯣꯅꯤक glomerulonephritisका ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯂꯤꯌꯦꯁ ꯁꯤꯝꯇꯣꯝꯅꯤ ꯃꯣꯏꯁꯤꯗꯤ ꯃꯇꯝ ꯈꯔ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯐꯖꯈꯤꯕ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯍꯧꯔꯛꯄ ꯑꯅꯥꯕ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯑꯇꯩꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯣꯔꯍꯣꯟꯕ ꯋꯥꯕꯒꯨꯝꯕ ꯏꯁꯤꯡ ꯆꯠꯄ ꯌꯥꯔꯛꯇꯕ ꯑꯗꯩ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯑꯣꯅꯤꯡꯕ ꯁꯨꯝꯕꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯁꯤꯝꯇꯣꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯌꯨꯖꯤꯡ ꯑꯣꯏꯕ ꯑꯗꯒꯤ ꯈꯣꯡ ꯈꯨꯠ ꯆꯤꯡꯒꯦ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅꯁꯤꯡ ꯑꯁꯤ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯦꯁꯇꯤꯡꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨ ꯇꯣꯏꯅ ꯄꯟꯅꯔꯤꯕ KFT ꯑꯅ ꯀꯤꯗꯅꯤ ꯐꯪꯁꯟ ꯇꯦꯁꯁꯦ ꯃꯁꯤꯅ ꯑꯗꯨꯝ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕꯁꯤꯡꯗꯨ ꯈꯪꯉꯕ꯭ꯔꯥ ꯑꯗꯩ ꯈꯔꯒ ꯍꯦꯟꯅ ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯉꯤꯁꯦ 100% ꯑꯩ ꯁꯣꯛꯑꯦ ꯁꯤ ꯀꯃꯥꯏꯅ ꯈꯪꯅꯅꯕ ꯇꯦꯁ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕꯁꯤꯒꯤ ꯇꯦꯁ ꯇꯧꯕꯁꯤ ꯃꯈꯜ 4 ꯁꯨꯏ ꯑꯃꯅ ꯌꯨꯔꯤꯟꯒꯤ ꯇꯦꯁ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯕ꯭ꯂꯗꯀꯤ ꯇꯦꯁ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯔꯦꯗꯤꯑꯣꯂꯣꯖꯤ ꯏꯃꯦꯖꯤꯡ ꯍꯥꯏꯇꯥꯔꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯨꯝꯕ ꯇꯧꯕꯁꯦꯀꯣ ꯏꯃꯦꯖꯤꯡ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯀꯤꯗꯅꯤ ꯕꯥꯏꯞꯁꯤ ꯇꯧꯕ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ 4ꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯗꯣꯏꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯥꯔꯂꯤ ꯁꯤꯝꯇꯣꯝꯗ ꯑꯥꯔꯂꯤꯌꯦꯁ ꯆꯦꯟꯖꯦꯁ ꯈꯪꯕ ꯉꯝꯕꯗꯤ ꯌꯨꯔꯤꯟꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯌꯨꯔꯤꯟ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯐꯥꯔꯝ ꯑꯣꯏꯕꯗꯤ ꯀꯤꯗꯅꯤ ꯕꯥꯏꯞꯁꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯇꯦꯁ ꯇꯧꯕ ꯌꯨꯔꯤꯌꯥ ꯀ꯭ꯔꯦꯇꯤꯅꯤꯟ ꯌꯦꯡꯕ ꯑꯗꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯉꯒ ꯀꯤꯗꯅꯤꯒꯤ ꯁꯥꯏꯖ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯡ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯤꯗꯅꯤꯁꯤꯁꯨ ꯃꯅꯨꯡꯒ ꯃꯄꯥꯟꯒꯁꯤ ꯂꯪꯈꯠꯄꯁꯤ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯇꯧꯀꯥꯟꯁꯤꯗ
ꯃꯄꯥꯟꯁꯤꯅ ꯃꯨꯔꯒ ꯃꯅꯨꯡꯅ ꯍꯦꯟꯅ ꯂꯪꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨ ꯃꯁꯤꯒꯤꯁꯤ ꯆꯞ ꯃꯥꯟꯅꯔꯛꯄ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯤꯗꯅꯤꯁꯤ ꯁꯣꯛꯑꯦꯒꯁꯤ ꯈꯪꯉꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯨꯔꯤꯟꯗ ꯌꯦꯡꯉꯤꯁꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯇꯤꯟ ꯌꯥꯎꯕ ꯏ ꯌꯥꯎꯕ ꯑꯗꯒꯤ ꯏꯒꯤꯗ ꯌꯦꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯇꯤꯅꯤꯟ ꯋꯥꯡꯈꯠꯄ ꯑꯗꯒꯤ ꯌꯨꯔꯤꯌꯥ ꯋꯥꯡꯈꯠꯄ ꯑꯗꯨꯒ ꯄꯣꯇꯥꯁꯤꯌꯝ ꯋꯥꯡꯈꯠꯄ ꯃꯁꯤꯁꯤꯡ ꯑꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯔꯦꯗꯤꯑꯣꯂꯣꯖꯤꯒꯤꯗꯅ ꯑꯩꯅ ꯍꯥꯏꯖꯩꯕ ꯃꯥꯒꯤ ꯂꯪꯈꯠꯄꯒꯤ ꯆꯥꯡ ꯑꯗꯒꯤ ꯅꯨꯡꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯒꯤ ꯀꯤꯗꯅꯤ 바이옵ꯁꯤ ꯍꯥꯏꯁꯤꯗꯅ ꯑꯩꯈꯣꯏꯅ ꯀꯤꯗꯅꯤꯗꯒꯤ ꯗꯥꯏꯔꯦꯛ ꯌꯦꯇꯨꯝꯅ ꯊꯤꯜꯂꯒ ꯀꯤꯗꯅꯤ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯇꯦꯁꯁꯤ ꯇꯧꯕ ꯑꯗꯨꯗ ꯀꯔꯝꯕ ꯀꯝꯄꯥꯔꯠꯃꯦꯟꯗ ꯁꯣꯛꯏ ꯀꯔꯤꯅꯣ ꯁꯣꯛꯏꯕꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯅꯤ ꯄ꯭ꯔꯣꯒꯅꯣꯁꯤꯁꯅ ꯀꯃꯥꯏꯅ ꯇꯧꯏ ꯐꯔꯛꯀꯗ꯭ꯔꯥ ꯐꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯗꯤꯇꯦꯜ ꯑꯣꯏꯕ ꯈꯪꯗꯣꯛꯄ ꯀꯤꯗꯅꯤꯒꯤ ꯃꯥꯒꯤ ꯍꯦꯜꯊꯇꯨꯒꯤ ꯀꯩꯅꯣꯗꯨ ꯃꯥꯒꯤ ꯃꯆꯦꯠꯇꯨꯗꯩꯗ ꯂꯣꯏꯅ ꯎꯗꯣꯏꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯐꯪꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯁꯄꯣꯔꯇꯤꯞ ꯑꯣꯏꯕ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯁ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯏ ꯏꯗ ꯑꯩꯈꯣꯏꯒꯤ ANA ꯇꯧꯕ ꯑꯗꯩ ꯀꯝꯄ꯭ꯂꯤꯃꯦꯟ ꯂꯦꯚꯦꯜ ꯀꯥꯟꯗ ꯃꯊꯪ ꯑꯗꯨꯅ ꯗꯤꯖꯤꯖ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯍꯥꯛꯅ ꯍꯪꯕꯤꯕ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯤꯗꯅꯤ ꯔꯤꯝꯁꯀꯤ ꯁ꯭ꯇꯦꯇꯁꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ DM ꯀꯣꯔꯁꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯦꯁꯟꯒꯤ ꯀꯣꯔꯁ ꯑꯃꯁꯨ ꯍꯥꯡꯈ꯭ꯔꯦ ꯀꯨꯞꯁꯤꯗꯒꯤ ꯍꯧꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯖꯟꯁꯦ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯁꯔꯖꯟ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯁꯔꯖꯟꯁꯦ ꯑꯩꯈꯣꯏ ट्रेनिंग ꯊꯥꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯦꯛ ट्रेनिंग ꯍꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯁꯦ ꯍꯧꯕ ꯌꯥꯗꯣꯏꯅꯤ ꯑꯗꯨꯒ ꯅꯦꯐ꯭ꯔꯣꯂꯣꯖꯤꯁꯀꯤꯗꯤ ꯑꯩꯈꯣꯏ ꯃꯤ 3ꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯐꯤꯁꯤꯌꯦꯟꯅꯤ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯔꯦ ꯁꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛꯁꯜꯂꯦ ꯈꯔ ꯌꯥꯎꯕ ꯃꯥꯅꯤ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯤ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯗꯣꯛꯇꯔꯗꯒꯤ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯑꯩꯁꯦ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯄꯦꯁꯦꯟꯅꯦꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯠꯄ ꯈꯣꯠꯄꯁꯤꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯃꯁꯤꯁꯦ ꯀꯤꯗꯅꯤꯁꯦ ꯑꯩꯈꯣꯏ ꯁꯣꯛꯄꯒꯤ ꯆꯥꯡꯁꯦ ꯋꯥꯡꯅ ꯂꯩꯒꯗ꯭ꯔꯥ ꯃꯁꯤꯗ ꯁꯣꯛꯇꯅꯕ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯦꯛꯁꯄꯥꯔꯠꯇꯩ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯐꯅꯤ ꯂꯦꯡ ꯑꯣꯠꯄꯒꯤ ꯆꯥꯡ ꯋꯥꯠꯂꯕꯅꯤꯅ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄꯒꯤ ꯆꯥꯟꯁꯦꯁ ꯂꯩꯕ꯭ꯔꯥ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯀꯤ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯅꯔꯤ ꯕ꯭ꯂꯦꯗꯔꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯁꯦ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯇꯒꯤꯅꯦꯕ ꯃꯥꯏ ꯏꯁꯤꯡ ꯂꯤꯁꯤ ꯑꯗꯨꯅ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯁꯣꯛꯑꯕ ꯃꯤ ꯑꯃꯗ ꯑꯗꯨꯝ ꯌꯨꯔꯤꯅꯔꯤ ꯕ꯭ꯂꯦꯗꯔꯒꯤ ꯀꯩꯅꯣꯁꯤ ꯗꯤꯁꯐꯪꯁꯟ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯕ꯭ꯂꯦꯗꯔꯁꯤ ꯌꯨꯔꯤꯅꯔꯤ ꯔꯤꯇꯦꯟꯁꯟ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕ ꯈꯣꯠꯄꯒꯤ ꯆꯥꯡꯁꯤ ꯋꯥꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯁꯤꯗꯒꯤ ꯀꯦꯜꯁꯤꯌꯝꯁꯤ ꯃꯣꯕꯤꯂꯥꯏꯁ ꯇꯧꯔꯛꯑꯦꯕꯀꯣ ꯑꯣꯁꯇꯤयोꯄꯣꯔꯣꯁꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯐꯦꯛꯇꯔꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯁꯤꯡ ꯒ꯭ꯔꯨꯞ ꯑꯃꯅꯦ ꯑꯗꯨꯒ ꯀꯤꯗꯅꯤꯒꯤ ꯔꯤꯛꯁꯁꯤꯡ ꯑꯁꯤꯗꯒꯤ ꯀꯔꯝꯍꯥꯏꯅ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯏꯁꯥꯅꯁꯨ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕ ꯀꯣ ꯏꯚꯟ ꯏꯁꯥꯃꯛꯅ ꯉꯝꯗ꯭ꯔꯁꯨ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯦꯜꯁꯤꯌꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯀꯤꯗꯅꯤꯗ ꯐꯖꯅ ꯋꯥꯁ ꯑꯥꯎꯠ ꯇꯧꯔꯛꯅꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝ ꯇꯥꯏꯝ ꯇꯨ ꯇꯥꯏم ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁꯇ ꯇꯥꯟꯅꯕꯤꯔꯒ ꯃꯥꯒꯤ ꯀꯦꯊꯦꯇꯔ ꯌꯥꯎꯔꯗꯤ ꯀꯦꯊꯦꯇꯔꯗꯨ ꯃꯇꯝ ꯆꯥꯅ ꯁꯤꯟꯕꯤꯕ ꯑꯗꯩ ꯏꯟꯐꯦꯛꯁꯟ ꯇꯧꯗꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯃꯤ ꯑꯃꯒ ꯕꯣꯗꯤꯒꯤ ꯀꯝꯄꯣꯖꯤꯁꯟ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯈꯔ ꯈꯦꯠꯅꯕ ꯂꯩꯕꯅꯤꯅ ꯀꯔꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇ ꯆꯤꯟꯖꯥꯛ ꯆꯥꯕꯗꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯀꯤꯗꯅꯤꯁꯤ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯐꯦꯛꯇꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯁꯣꯛꯄ ꯌꯥꯕꯒꯤ ꯍꯥꯏ ꯔꯤꯛꯁ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏ ꯔꯤꯛꯁ ꯒ꯭ꯔꯨꯞꯁꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯈꯤꯇꯪ ꯂꯧꯈꯠꯆꯔꯕꯗ ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯔꯕ ꯀꯤꯗꯅꯤꯅ ꯅꯥꯈꯤꯕꯒꯤ ꯏꯃꯥ ꯕꯕꯥ ꯏꯆꯤꯟ ꯏꯅꯥꯎꯗꯒꯨꯝꯕ ꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯤꯗꯅꯤ ꯗꯤꯖꯤꯖ ꯂꯩꯔꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔꯂꯤ ꯆꯥꯡ ꯇꯦꯁ ꯇꯧꯕꯤꯒꯗꯕꯅꯤ ꯑꯣꯔ ꯌꯨꯔꯤꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯊꯣꯛꯄꯤꯔꯒ ꯀꯤꯗꯅꯤ ꯁꯣꯛꯇꯦ ꯍꯥꯏꯕꯁꯦ ꯑꯥꯔꯂꯤ ꯁ꯭ꯇꯦꯖꯇ ꯈꯪꯍꯧꯔꯗꯤ ꯂꯥꯌꯦꯡꯕꯁꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯈꯤꯗꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯀ꯭ꯔꯣꯅꯤꯛ ꯏꯜꯅꯦꯁ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕ ꯑꯗꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯅ ꯂꯩꯕ ꯗꯥꯏꯕꯦꯇꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯔꯥꯎꯟ 40-45% ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯁꯦ ꯀ꯭ꯔꯣꯅꯤꯛ ꯀꯤꯗꯅꯤ ꯗꯤꯖꯤꯖꯀꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯅꯤ ꯑꯗꯨꯒ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯅ ꯅꯥꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯁꯦꯀꯦꯟꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯆꯍꯤ ꯑꯕꯞ 60 years ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯒꯤꯁꯤꯁꯨ ꯑꯕꯞ 50 yearsꯗꯤ ꯀꯤꯗꯅꯤꯁꯤꯁꯨ ꯄꯤꯛꯁꯟꯕ ꯃꯁꯥ ꯃꯊꯟꯇ ꯁꯨꯝ ꯍꯧꯖꯩꯑꯕ ꯑꯗꯨꯅ ꯑꯗꯨꯝ ꯀ꯭ꯔꯦꯇꯤꯅꯤꯟ ꯋꯥꯡꯈꯠꯄ ꯑꯗꯒꯤ ꯌꯨꯔꯤꯌꯥ ꯋꯥꯡꯈꯠꯄ ꯑꯗꯨ ꯀꯤꯗꯅꯤ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯔꯦꯠꯁꯤ ꯃꯈꯣꯏꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯅ ꯃꯇꯝ ꯁꯥꯡꯅ ꯁꯨꯝ ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯗꯅ ꯑꯣꯚꯔ ꯗ ꯀꯥꯎꯟꯇꯔ ꯗ꯭ꯔഗ്ꯁ
for example pain killer gum je pangcha da chachan ba brufen gum combi flame kun su yam thena jai patient in je combi flame kuina cha ba negi kanu to sing se aduga akoi gi urinary tract ta congenital defect leiba ina sagi koina angang dagi UTI am to base congenital defect dagi to ba koi gi urinary bladder sida ureter jina changaga magi hangga doji angle se soibadagi yungji hanba ganda makharom da chatna mathalom da hagat ba he yaw smaina congenital defect or natagana koi gi angang da npamacha da haiga koi gi ureter da posterior urethral valve kana haiba smaina defect khara lakpa jinse kidney fail loibagi chance yamna lei aduga ekoina smoking amade ina sa haijagiba koi aduga yamna henna obese oiba mi koi singa si ka hena noi chawbo mi singse risk factor gi makhal hello takpyo hello Manipur ni sir ai expert khanga ning do ma khak leiba ko haibiu khoi kidney na ba patient amaga na daba maga sum leimin na ba tamin na ba se kari kai ba leibe kidney na ba mana da low na ba ya ba leibe kino leibra si expert thoina leitre akoi gi phone to bire si akoi na toina tajaba khonjel thalar kong gi male aduna thalar kong gi wafam simadi akoi gi unsa gi laina amadagi amada sandok padugum badi nathre kidney gi sina side gi doctor na takpiri sida thudok pa yaugi da brain kalle Loshilakpis is the doctor Nasai Habire, anaba si, a coin hek, isada, madugi sign symptom, tolopo matams that the Karahen, Sanchella matang, so over matang, do in a hek, kangi hedana. Adubu Saigi, respecter labor mayam dugi group the Chalagadi, Aishu Mangjona, complain lactring eda, Yanto Hobaduma Habire. Aduna Loshilam Daisida, Karumna, Equisi Hakchang Fana, na the Yektan at least kidney, si, Masafa kidney, Magaloin and Equi, labor yagadaki, have preventive, ngakthoknaba lambi khatang takpiram khoi kidney gi nabade ngakthok je khoina primary prevention secondary tertiary haina khoina khaidok chaba yai primary habjina sungna nadriba anaba masada ju anaba mi ama anaba leitaba atop anaba amju leitaba mkhoi singa si dagi kidney naraktana ba hona je khoi primary prevention haina kawi masi gi damakta de khoi hakchang phana leiba aduga active oina for example nomada minute 45 minutes kuma sum workout toba weight henkalandaba aduga akhoi maikhu sinadaba or tobacco singa sinadaba aduga akhoi over the counter drugs singa se yam pungcha cha sandaba adagi ising marang kaina thakpa yamdrabada nomada liter 3-4 gi changa si thakpa aduga akhoi annually amutang di no chahi mada ko akhoi doctor gi manak chalaga urine test toba aduga gi test toba masi primary prevention yam nungai jare kidney gi anabasing amadi masidagi ngakthoknaba pambaising gi matangda Department of Nephrology RIMS gi head oina lebiriba Dr. Takhellambam Brojen lengbirakuna wafum kya takbikhiba Dr. Buthagat chari